Indian National Congress ki Luchingba Rahul Gandhi na Jiribam da lakani haina ngarangdagi security ki akanba cheksin thourang lokholingi chirak asida ngasi ahing nonglamdai pung ahum helakpa adwaida Jiribam gi samu punbe bulathon haina su khangnaba thong adu lanthulaga National Highway 37 ki manakta leiba maitai khulsingda National Highway adugi wangwada leiba Tamenglong district ki Paithol Kuki village tagi masing yamlaba auto rifle oiramgani chingnaba Nongmei amadi vom masing tingamdana kaptharakkhre thongdok adugi paw tabada state force ki ahenba security sing mafam aduda changsinbaga loinana handuna Nongmei kaptuna ngak senduna laikhre hai adum moinawak ngaihak leiraga Nongmei kapsilakpadi leptri hai Kuki singna chatharakpa attack aduda haidorokpa Nongmei maruna panduna yum ani ohumlom amang ada thon khresu hai सिलेंडर जो हम हो रहे तू भैया सिलेंडर हो रहे सिलेंडर हो रहे का पहले दिया पाले ले थोड़ा डायरेक्ट थारई माले सीधा सिलेंडर तो हो है डायरेक्ट एक्सपोर्ट तो मत थारई माले को सारी भी पाले